ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄ꯭ꯔꯤꯌꯥ ꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯕꯦꯝꯃ, ꯁꯣꯝꯗ ꯑꯝꯇ ꯂꯥꯛꯎ꯫ ꯈꯨꯠ ꯑꯃꯠꯇ ꯍꯥꯡꯅꯗ꯭ꯔꯦ꯫ ꯌꯨꯄꯤꯁꯤ ꯈꯔ ꯋꯥꯠꯂꯦ꯫ ꯃꯈꯥꯗ ꯂꯩꯔꯤꯕꯁꯤ ꯑꯃꯨꯛꯇ ꯄꯤꯔꯝꯃꯨꯕ꯫ ꯏꯁꯤꯡ ꯁꯣꯛꯂꯨꯕ ꯀꯥꯔꯛꯄꯤ ꯂꯩꯅꯥꯗꯨ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯁꯅꯥꯕꯨꯟꯗꯨ ꯃꯥꯡꯒꯣꯜ ꯃꯁꯤꯗꯨꯗ ꯊꯝꯂꯝꯗꯨꯅ ꯁꯪꯒꯣꯏꯔꯣꯝꯗ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯈꯨꯝꯃꯤ꯫ ꯍꯣꯏ ꯈꯨꯔꯥ, ꯂꯥꯛꯑꯦ꯫ ꯀꯗꯥꯏꯅꯣ ꯁꯤ ꯃꯌꯥꯝꯁꯤꯗꯒꯤ ꯀꯔꯝꯕꯅꯣ? ꯍꯣ, ꯑꯗꯨꯗ ꯈꯔ ꯁꯥꯡꯕ ꯑꯃ ꯌꯥꯎꯔꯤꯕꯗꯨ ꯑꯗꯨ ꯄꯤꯔꯛꯑꯣ ꯏꯕꯦꯝꯃ꯫ ꯁꯣꯝꯗ ꯏꯃꯨꯡꯗꯒꯤ ꯉꯥꯡꯗꯨꯅ ꯊꯣꯛꯂꯛꯄ ꯃꯃꯥ ꯃꯦꯝꯆꯥꯗꯨ ꯃꯥꯡꯒꯣꯜꯗ ꯁꯅꯥꯕꯨꯟ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ꯫ ꯍꯩ, ꯀꯔꯤꯅꯣ? ꯊꯛꯅ ꯆꯥꯅꯕ ꯏꯁꯤꯡꯁꯤꯗꯤ ꯏꯃꯨꯡ ꯌꯧꯅ ꯄꯨꯁꯤꯜꯂꯝꯕ ꯌꯥꯗ꯭ꯔꯥ ꯅꯣꯏꯕꯣ? ꯊꯕꯛ ꯑꯃ ꯇꯧꯕꯗ ꯉꯥꯡꯅꯗꯅ ꯍꯦꯛ ꯇꯣꯛꯇꯦꯗꯀꯣ ꯅꯣꯏꯁꯦ꯫ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ, ꯉꯥꯡꯐꯝꯗꯗꯤ ꯍꯦꯛ ꯂꯩ ꯑꯋꯣꯏꯕ꯫ ꯑꯩꯒꯤ ꯃꯤꯠ ꯅꯥꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯅꯣꯏꯅ ꯈꯟ ꯇꯧꯔꯛꯏꯁꯦ꯫ ꯑꯗꯨꯒ ꯉꯥꯡꯉꯁꯨ ꯃꯁꯤꯗꯩꯁꯤꯗ ꯑꯩꯕꯨ ꯉꯥꯡꯒꯟꯕꯤꯃꯨꯛ ꯇꯥꯍꯟꯗꯣꯏꯕ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯄ ꯏꯆꯟꯅ, ꯏꯃꯥ, ꯂꯩꯅꯥꯗꯤ ꯀꯔꯝ ꯆꯠꯈ꯭ꯔꯒꯦ ꯃꯥꯕꯣ? ꯑꯣ, ꯇꯨ ꯑꯁꯤꯗ ꯁꯪꯒꯣꯏꯁꯤꯗ ꯂꯦꯞꯇꯅ ꯂꯩꯔꯦ ꯇꯨ꯫ ꯇꯧꯔꯝꯕ ꯊꯕꯛ ꯑꯃꯠꯇ ꯃꯐꯝ ꯆꯥꯅ ꯂꯣꯏꯁꯤꯟꯅꯤ ꯈꯪꯗꯈꯩ ꯆꯣꯡꯀꯥꯟ ꯑꯃꯃꯨꯛ ꯇꯧ ꯑꯃꯃꯨꯛ ꯁꯦꯟ꯫ ꯁꯤꯂꯝ ꯁꯤꯟꯊꯣꯡ ꯑꯝꯇ ꯈꯪꯗꯕꯅꯤ ꯃꯁꯤ꯫ ꯇꯨ, ꯆꯥꯛꯈꯨꯝ ꯏꯁꯤꯡꯁꯤ ꯐꯥꯎꯕ ꯏꯃꯨꯡ ꯌꯧꯅ ꯄꯨꯁꯤꯜꯂꯝꯗ꯭ꯔꯤꯕꯁꯦ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯉꯥꯡꯂꯝꯂꯤꯕꯁꯦ꯫ ꯏꯆꯟꯗꯨ ꯀꯩꯁꯨ ꯈꯟꯗꯅ ꯍꯥꯏꯔꯛꯏ꯫ ꯑꯣ, ꯑꯗꯨꯕꯨꯗꯤ ꯃꯥꯁꯨ ꯋꯥꯖꯔꯕꯅꯤ꯫ ꯇꯥꯆꯧꯒꯤ ꯂꯨꯍꯣꯡꯕꯁꯤ ꯂꯣꯏꯈ꯭ꯔꯕꯗꯤ ꯅꯦꯅꯥ ꯇꯥꯔꯅꯤ꯫ ꯌꯨꯝ ꯁꯦꯝꯕꯒ ꯂꯨꯍꯣꯡꯕꯒ ꯄꯨꯟꯕꯁꯤꯗ ꯑꯃꯗ ꯑꯃꯨꯛ ꯆꯦꯟ ꯑꯗꯨꯅꯅꯤ ꯏꯃꯥ꯫ ꯀꯗꯥꯏ ꯆꯥꯛꯈꯨꯝ ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯁꯤꯗꯒꯤ ꯁꯅꯥꯕꯨꯟꯁꯤ ꯅꯠꯇ꯭ꯔꯣ? ꯁꯤꯃꯗꯤ ꯑꯩ ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯟꯕꯤꯔꯝꯃꯒꯦ꯫ ꯇꯍꯥ ꯍꯥꯏꯔꯛꯏ ꯃꯦꯝꯆꯥꯅ꯫ ꯑꯦ ꯕꯦꯝꯃ, ꯏꯆꯟ, ꯌꯥꯔꯅꯤ꯫ ꯅꯇꯥꯕꯨ ꯂꯥꯛꯂꯒꯅꯦ ꯑꯗꯨꯝ ꯇꯧꯍꯟꯁꯤ꯫ ꯅꯪꯅ ꯄꯥꯏꯔꯒ ꯑꯃꯨꯛ ꯊꯥꯡꯖꯤꯟꯕꯗ ꯅꯣꯏꯒꯤ ꯀꯦꯅꯕꯤ ꯃꯥꯏ ꯇꯩꯅꯕꯤ ꯃꯅꯝꯒ ꯑꯃꯨꯛ ꯅꯝ ꯂꯥꯛꯀꯅꯤ꯫ ꯏꯃꯥ, ꯑꯗꯨ ꯀꯌꯥ ꯍꯩꯅꯗꯦꯕ꯫ ꯏꯃꯥꯅ ꯍꯥꯏꯁꯤ ꯅꯪ ꯁꯥꯎꯅꯨꯀꯣ꯫ ꯏꯆꯟꯗꯨ ꯃꯕꯨꯛꯇ ꯈꯜꯂꯤ꯫ ꯁꯤ ꯍꯅꯨꯕꯤꯁꯦ ꯅꯨꯡꯁꯤꯗꯕꯅ ꯐꯔꯦ ꯀꯩꯅꯣ, ꯋꯥꯏꯗꯨꯝ ꯁꯪꯉꯤ꯫ ꯏꯁꯤꯡ ꯊꯥꯡꯖꯤꯟꯕꯕꯨ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯇꯧꯕ꯫ ꯑꯗꯨꯕꯨ ꯃꯆꯤꯟꯗꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯨꯅ ꯐꯔꯦ꯫ ꯏꯃꯥꯒꯤ ꯋꯥ ꯄꯦꯠꯀꯟꯕꯗꯨꯒ ꯍꯣꯔꯦꯟ ꯈꯖꯤꯛꯇꯒ ꯑꯃꯨꯛ ꯃꯤꯋꯥ ꯇꯥꯅꯕ ꯇꯥꯔꯦ꯫ ꯏꯇꯥ ꯂꯥꯛꯂꯒ ꯃꯥꯏꯅ ꯊꯥꯡꯖꯤꯟꯖꯔꯁꯅꯤ꯫ ꯑꯗꯣ ꯏꯃꯥ, ꯅꯪꯒꯤ ꯍꯪꯒꯣꯏꯒꯜꯂꯤꯁꯤꯒ ꯈꯟꯒꯜꯂꯤꯁꯤꯒ ꯍꯌꯦꯡ ꯏꯅꯝꯕꯗꯨꯅ ꯁꯝꯁꯥ ꯇꯧꯕꯤ ꯑꯣꯏꯔꯝꯃꯗꯤ ꯏꯃꯥ ꯅꯪ ꯆꯔꯥꯃꯨꯛ ꯍꯦꯟꯅꯅꯤꯀꯣ꯫ ꯑꯦ ꯃꯦꯝꯆꯥ, ꯑꯩꯉꯣꯟꯗꯗꯤ ꯃꯗꯨꯒ ꯌꯥꯕ ꯅꯠꯇꯦ꯫ ꯃꯧ ꯑꯣꯏꯒꯦꯔꯥ ꯏꯆꯥ ꯑꯣꯏꯒꯦꯔꯥ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩꯒꯤ ꯃꯤꯍꯨꯜ ꯈꯪꯅ ꯑꯄꯥꯝꯕ ꯈꯪꯅ ꯆꯠꯀꯗꯕꯅꯤ꯫ ꯅꯁꯥꯅ ꯃꯟꯖꯕ ꯁꯦꯝꯖꯕ ꯏꯟꯁꯥꯡ ꯊꯣꯡꯂꯒ ꯆꯥꯕꯗ ꯐꯥꯎ ꯆꯥꯛꯇ ꯑꯃꯨꯛ ꯈꯠꯇꯅ ꯃꯟꯕ ꯏꯃꯥꯒꯤ ꯃꯑꯣꯡ ꯏꯟꯅꯕ ꯍꯣꯠꯅꯕꯗ ꯏꯅꯝꯕꯗꯨꯗꯤ ꯈꯔꯗꯤ ꯋꯥꯗꯧꯔꯤ꯫ ꯍꯩ ꯆꯤꯡꯒꯟꯕꯤ, ꯅꯪꯁꯨ ꯅꯇꯥꯁꯤꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩꯕꯨ ꯀꯌꯥ ꯃꯟꯕꯅꯦꯅ ꯑꯗꯨꯗꯤ ꯑꯐꯕꯗꯨ ꯈꯛ ꯆꯥꯅꯤꯡꯗꯨꯅ ꯇꯧꯕꯅꯤ꯫ ꯀꯅꯥ ꯈꯪꯅꯤ ꯇꯤꯟ ꯀꯥꯡ ꯇꯥꯁꯤꯜꯂꯝꯃꯁꯨ ꯅꯣꯏꯁꯤꯅꯅꯦ ꯑꯩꯁꯤꯕꯨ ꯀꯔꯥ ꯌꯥꯝ ꯍꯦꯟꯖꯤꯟꯕꯤ ꯑꯣꯏꯅ ꯍꯦꯛ ꯎꯍꯟꯗꯧꯔꯤ꯫ ꯂꯩꯅꯥꯅ, ꯏꯆꯟ, ꯅꯪ ꯂꯥꯛꯑꯕꯣ? ꯐꯔꯦ ꯏꯕꯦꯝꯃ ꯅꯪ ꯂꯥꯛꯄ꯫ ꯆꯥꯛꯁꯦ ꯁꯠ ꯊꯣꯡꯗꯣꯛꯅꯕ ꯑꯝꯇ ꯇꯧꯔꯨꯁꯤ꯫ ꯊꯕꯛ ꯁꯨꯔꯤ ꯃꯌꯥꯝꯁꯤꯁꯨ ꯉꯁꯤꯗꯤ ꯆꯥꯛ ꯍꯥꯞꯇꯣꯏꯅꯤ꯫ ꯑꯩꯗꯣꯝꯇ ꯉꯁꯥꯏꯗꯒꯤ ꯀꯣꯛ ꯉꯥꯎꯗꯅ ꯂꯩꯔꯝꯃꯤꯅꯤ꯫ ꯂꯥꯛꯑꯣ ꯆꯥꯛꯈꯨꯝ ꯆꯪꯉꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥ ꯑꯅꯤꯗꯨ ꯆꯪꯃꯤꯟꯅꯈꯤ꯫ ꯍꯩ, ꯆꯥꯛꯇꯨ ꯏꯔꯦꯟꯖꯅ ꯊꯣꯡꯉꯨꯀꯣ꯫ ꯅꯁꯝ ꯅꯅꯥꯒꯗꯣ ꯐꯖꯅ ꯄꯨꯟꯈꯠꯂꯨ꯫ ꯑꯩꯅ ꯃꯜꯂꯝꯕ ꯐꯨꯅꯤꯟꯗꯣ ꯌꯣꯡꯆꯥꯛꯇꯨꯒ ꯏꯔꯣꯜꯂꯨ꯫ ꯅꯌꯥ ꯌꯥꯝ ꯍꯤꯒꯠꯀꯅꯨ꯫ ꯏꯟꯁꯥꯡꯗ ꯌꯥꯊꯤ ꯊꯥꯡꯕ ꯅꯌꯥꯗꯨꯗꯒꯤ ꯇꯤꯟꯒ ꯆꯣꯡ ꯂꯥꯛꯀꯅꯤ꯫ ꯌꯥꯝ ꯍꯪꯒꯣꯏ꯫ ꯃꯁꯥ ꯅꯥꯟꯅ ꯇꯧꯀꯣ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯈꯤꯕꯅ ꯃꯦꯝꯆꯥ ꯑꯃꯗꯤ ꯕꯣꯀꯨꯜꯒꯤ ꯃꯆꯥ ꯑꯍꯜ ꯕꯤꯃꯣꯜꯒꯤ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯂꯇꯥꯅ, ꯏꯃꯥ, ꯅꯃꯧ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯖꯧ ꯍꯥꯏꯕꯒꯦ? ꯏꯃꯥꯅ ꯆꯥꯅꯤꯡꯕ ꯑꯃ ꯍꯥꯏꯌꯣ, ꯅꯃꯧ ꯊꯣꯡꯖꯒꯦ꯫ ꯑꯩꯈꯣꯏꯒꯤꯕꯨ ꯀꯔꯤ ꯂꯩꯔꯤꯒꯦ? ꯑꯆꯝꯕ ꯑꯃ ꯆꯥꯅꯤꯡꯉꯤꯅꯦ ꯑꯩꯗꯤ꯫ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯨ ꯂꯩꯍꯧꯏ꯫ ꯀꯦꯡꯉꯣꯏꯁꯨ ꯈꯔ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯕꯥꯖꯤꯅ ꯂꯥꯛꯄꯗ ꯄꯨꯔꯛꯄꯒꯤ ꯂꯩꯍꯧꯏ ꯏꯃꯥ꯫ ꯅꯣꯏ ꯕꯥꯖꯤꯅ ꯂꯩꯔꯛꯏꯕ ꯀꯦꯡꯉꯣꯏꯗꯣ ꯃꯗꯨ ꯆꯥꯒꯨꯝꯁꯤ꯫ ꯏꯃꯥꯗꯤ ꯀꯌꯥ ꯍꯩꯅꯗꯦ꯫ ꯀꯔꯥꯏꯗ ꯍꯧꯏꯁꯨ ꯈꯪꯗꯕ ꯀꯩꯊꯦꯜꯗ ꯄꯪꯌꯣꯟ ꯌꯣꯟꯕꯗꯣ ꯏꯃꯥ ꯇꯜꯂꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯪꯈꯣꯜꯗꯒꯤ ꯍꯋꯥꯏ ꯊꯔꯥꯛꯁꯦ ꯍꯦꯛꯂꯛꯀꯦ꯫ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗꯨꯒ ꯉꯥ ꯑꯌꯥꯏꯕ ꯈꯔ ꯊꯥꯛꯆꯤꯜꯂꯒ ꯆꯝꯊꯣꯡ ꯇꯧꯁꯤ꯫ ꯃꯅꯦꯝꯒꯤ ꯋꯥꯇꯥꯗꯨꯗ ꯃꯕꯨꯛꯇ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯃꯥꯅ ꯂꯩꯕ ꯏꯟꯁꯥꯡꯅ ꯀꯌꯥꯝ ꯑꯐꯕꯅꯦꯅ ꯃꯥꯁꯨ ꯆꯞ ꯃꯥꯟꯅꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯤꯃꯇꯗ ꯃꯁꯤ ꯍꯅꯨꯕꯤꯁꯦ ꯅꯨꯡꯁꯤꯗꯕꯅ꯫ ꯑꯗꯨꯕꯨ ꯃꯆꯤꯟꯗꯗꯤ ꯏꯆꯝ ꯆꯝꯅ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯨ ꯑꯣꯏꯅ ꯊꯣꯡꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯪꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ꯫ ꯃꯧ ꯉꯥꯏꯈꯣ꯫ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ?
ꯅꯪꯒꯤ ꯅꯈꯨꯠꯀꯤ ꯈꯨꯖꯤꯟꯗꯣ ꯃꯗꯨ ꯍꯥꯟꯅ ꯑꯝꯇ ꯀꯛꯊꯠꯀꯣ ꯃꯗꯨ ꯑꯩ ꯌꯥꯝ ꯍꯪꯒꯣꯏ ꯈꯨꯖꯤꯟ ꯃꯅꯨꯡꯗ ꯀꯔꯤ ꯆꯪꯉꯤꯁꯨ ꯈꯪꯗꯦ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯉꯩ ꯃꯗꯨ ꯍꯥꯟꯅ ꯑꯝꯇ ꯁꯤꯛꯅ ꯀꯛꯊꯠꯀꯣ ꯑꯗꯨꯒ ꯊꯣꯡꯉꯣ ꯏꯃꯥꯗ ꯍꯣꯏ ꯏꯃꯥ ꯑꯩꯁꯨ ꯉꯁꯤ ꯀꯛꯀꯦꯅ ꯇꯧꯔꯝꯕꯅꯤ ꯌꯥꯅꯤ ꯅꯃꯧ ꯀꯛꯊꯠꯆꯔꯒꯦ ꯑꯣ ꯆꯪꯉꯣ ꯆꯪꯉꯣ ꯁꯠ ꯁꯠ ꯇꯧꯔꯨ ꯌꯦꯡꯉꯣꯏ ꯑꯗꯨꯒꯅꯦ ꯊꯕꯛ ꯇꯧꯕꯗ ꯃꯆꯨ ꯇꯥꯅ ꯇꯧ ꯅꯪꯅ ꯇꯧꯕ ꯊꯕꯛꯁꯦ ꯇꯧꯕꯗꯤ ꯇꯧꯏ ꯍꯥꯏꯕꯕꯨ ꯑꯩ ꯃꯤꯠ ꯀꯌꯥ ꯊꯨꯞꯇꯦ ꯃꯁꯥ ꯅꯥꯟꯕ ꯌꯥꯝ ꯋꯥꯠꯂꯤ ꯃꯅꯦꯝꯒꯤ ꯋꯥꯁꯤ ꯇꯥꯗꯃꯛ ꯇꯥꯔꯒ ꯈꯨꯝꯕꯗꯤ ꯈꯨꯝꯂꯝꯗ꯭ꯔꯦ ꯑꯗꯨꯃꯛ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯃꯦꯝꯆꯥꯅ ꯍꯩ ꯂꯩꯅꯥ ꯇꯥꯕ꯭ꯔꯥ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯂꯥꯎ ꯑꯩ ꯇꯥꯕ꯭ꯔꯥ ꯑꯩꯅ ꯀꯧꯔꯤꯁꯦ ꯅꯅꯥꯗꯣ ꯁꯦꯒꯥꯏꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯑꯁ ꯀꯩꯅꯣ ꯏꯃꯥ ꯅꯣꯡꯉꯥꯟꯕꯗ ꯉꯥꯏꯔꯤ ꯌꯛ 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 ꯂꯥꯎꯈꯩ ꯀꯣꯏꯀꯧ ꯀꯧꯏꯗꯨꯕꯣ ꯅꯨꯃꯤꯠꯅ ꯀꯔꯣꯡ ꯆꯥꯛ ꯌꯧꯔꯕꯁꯦ ꯅꯣꯡꯉꯥꯟꯕꯗ ꯉꯥꯏꯔꯤꯕ ꯍꯥ ꯏꯆꯥ ꯍꯣꯏꯗꯤ ꯃꯦꯝ ꯁꯥꯍꯦꯕꯅꯤꯅ ꯃꯣꯟꯗꯨꯝ ꯃꯣꯟꯇꯦꯛ ꯃꯊꯛꯇ ꯌꯥꯇꯥꯗꯅ ꯅꯨꯡꯉꯥꯏꯔꯤꯕ ꯍꯥ ꯅꯨꯡꯉꯥꯏꯔꯤꯅꯦꯕ ꯀꯥꯏꯗꯒꯤ ꯃꯣꯟꯗꯨꯝ ꯃꯣꯟꯇꯦꯛꯅꯣ ꯏꯃꯥꯅ ꯇꯨꯝꯕ ꯌꯥꯕ ꯇꯨꯝꯅꯔꯒ ꯀꯟ ꯂꯥꯎꯔꯦꯅ ꯊꯥꯗꯣꯔꯛꯂꯕ ꯇꯦꯔꯥ ꯃꯔꯨꯒꯤ ꯃꯣꯝꯄꯥꯛꯅꯤ ꯃꯣꯝꯄꯥꯛ ꯅꯆꯥ ꯂꯩꯁꯥꯕꯤ ꯊꯣꯊꯣ ꯂꯥꯎꯕꯤ ꯑꯩꯅ ꯇꯨꯝꯃꯤꯁꯦ ꯅꯣꯏꯅ ꯇꯦꯔꯥ ꯑꯍꯟꯕ ꯃꯣꯟ ꯃꯣꯟ ꯂꯥꯎꯕꯗ ꯑꯩꯅ ꯖꯒ꯭ꯔꯤꯛ ꯖꯒ꯭ꯔꯤꯛ ꯂꯥꯎꯔꯕ ꯇꯦꯔꯥ ꯃꯔꯨꯗ ꯑꯗꯨꯒ ꯃꯣꯟꯗꯨꯝ ꯃꯣꯟꯇꯦꯛ ꯀꯥꯏ ꯏꯃꯥꯒꯤ ꯅꯆꯤꯟꯗꯨꯕꯨ ꯐꯅ ꯍꯥꯏꯕ ꯉꯝꯃꯤꯅꯦ ꯍꯥꯏ ꯌꯥꯔꯦ ꯃꯆꯤꯟꯗꯤ ꯀꯟꯈ꯭ꯔꯕ ꯄꯥꯅ ꯉꯝꯕꯒ ꯅꯠꯇꯦ ꯃꯤꯅ ꯑꯃ ꯍꯥꯏꯕꯗ ꯃꯥꯅ 10ꯅꯤ ꯈꯨꯝꯃꯛꯇꯣꯏꯁꯦ ꯆꯠꯂꯨ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯁꯨ ꯅꯄꯥꯒꯤ ꯐꯩꯖꯣꯝ ꯄꯨꯝꯌꯥꯠ ꯑꯉꯧꯕꯁꯤꯡꯁꯦ ꯑꯝꯇ ꯁꯨꯗꯣꯛꯀꯦ ꯍꯌꯦꯡ ꯊꯕꯛ ꯑꯃ ꯆꯠꯀꯦ ꯍꯥꯏꯕꯗ ꯃꯑꯣꯡ ꯃꯔꯤꯜ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯀꯩꯅꯣ ꯄꯥꯕꯒꯤ ꯐꯩꯖꯣꯝ ꯄꯨꯝꯌꯥꯠꯇꯤ ꯏꯅꯝꯃꯒ ꯑꯩꯒꯅ ꯅꯍꯥꯟꯗ ꯅꯠꯇ꯭ꯔꯣ ꯇꯨꯔꯦꯜꯗ ꯄꯨꯊꯔꯒ ꯁꯨꯈ꯭ꯔꯤꯕꯗꯨꯕꯣ ꯑꯗꯨꯗꯒꯤ ꯁꯦꯠꯁꯨ ꯁꯦꯠꯅꯔꯝꯈꯤꯔꯣꯏ ꯍꯣ ꯁꯦꯠꯅꯗ꯭ꯔꯤꯌꯦ ꯁꯦꯠꯅꯗꯕꯗꯨꯗꯕꯨ ꯁꯨꯍꯧꯒꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯣꯏꯅ ꯁꯨꯔꯤꯅꯦꯅ ꯇꯧꯔꯤꯕꯁꯦ ꯃꯑꯣꯡ ꯑꯃꯠꯇ ꯇꯥꯗꯦ ꯎꯖꯥꯂꯥ ꯋꯥꯠꯂꯦ ꯐꯤꯒꯤ ꯃꯆꯨ ꯊꯣꯛꯇꯤꯌꯦ ꯑꯗꯨꯅ ꯑꯩꯅ ꯑꯃꯨꯛꯇ ꯍꯟꯅ ꯁꯨꯒꯦ ꯇꯧꯕꯅꯤ ꯑꯗꯨꯛ ꯋꯥꯅ ꯅꯨꯡꯁꯥ ꯃꯔꯛꯇꯨꯗ ꯍꯨꯃꯥꯡ ꯖꯤ ꯇꯥꯈꯩ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯁꯨꯔꯤꯗꯨꯕꯨ ꯃꯆꯨ ꯇꯥꯗꯦꯌꯦ ꯀꯗꯥꯏ ꯏꯁ ꯑꯁꯨꯛ ꯐꯖꯅ ꯂꯪꯉꯤꯕꯁꯤꯗ ꯎꯖꯥꯂꯥ ꯋꯥꯠꯂꯦꯌꯦ ꯅꯠꯇꯦ ꯏꯃꯥ ꯅꯪꯁꯦ ꯃꯤꯅ ꯋꯥꯅ ꯇꯧꯕ ꯊꯕꯛꯁꯦ ꯑꯁꯨꯛ ꯌꯥꯝ ꯁꯤꯡꯊꯥꯅꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣꯕ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯏꯟꯁꯥꯡ ꯁꯦꯝꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯤꯅ ꯋꯥꯅ ꯁꯨꯖꯔꯤꯕ ꯐꯤꯁꯤꯕꯨ ꯃꯆꯨ ꯊꯣꯛꯇꯦꯌꯦ ꯃꯤꯅ ꯇꯧꯕꯗ ꯌꯥꯝ ꯁꯤꯡꯊꯥꯅꯗ꯭ꯔꯗꯤ ꯑꯗꯨꯗꯤ ꯅꯪ ꯍꯦꯛ ꯁꯨꯔꯨꯔꯣ ꯅꯇꯣꯝꯇ ꯐꯩꯖꯣꯝ ꯑꯁꯥꯡꯕꯁꯦ ꯁꯣꯔꯣ ꯆꯤꯡꯉꯩ ꯁꯨꯔꯣꯀꯣ ꯉꯝꯖꯔꯣꯏ ꯑꯩ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯍꯦꯛꯇ ꯍꯥꯏꯗꯣꯛꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯍꯩ ꯊꯤꯖꯤꯟ ꯀꯟ ꯃꯆꯨ ꯇꯥꯗꯦꯕꯨ ꯇꯥꯗꯦ ꯍꯥꯏꯕꯅꯤ ꯊꯕꯛ ꯇꯧꯕꯗ ꯃꯁꯥ ꯅꯥꯟꯅꯗꯤ ꯇꯧꯗ꯭ꯔꯒ ꯑꯁꯣꯏꯕ ꯍꯥꯏꯕꯗ ꯁꯥꯎꯗꯅꯒꯁꯨ ꯇꯧꯖ ꯁꯥꯔꯤꯌꯦ ꯑꯗꯨꯅꯗꯤ ꯍꯌꯦꯡ ꯅꯋꯥ ꯅꯥꯏꯔꯒ ꯌꯥꯝ ꯆꯟꯅꯔꯅꯤ ꯅꯅꯦꯝ ꯅꯀꯨꯅ ꯆꯩꯕꯗ ꯑꯩꯈꯣꯏ ꯆꯦꯟꯊꯅꯕꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯏꯆꯟꯅ ꯅꯣꯏ ꯏꯃꯥꯗꯨꯕꯨ ꯀꯝꯗꯧꯔꯤꯒꯦ ꯃꯩ ꯃꯑꯣꯡꯗꯣ ꯈꯔ ꯍꯜꯂꯕ꯭ꯔꯣ ꯏꯅꯝꯃꯗꯨꯕꯨ ꯐꯅꯗꯤ ꯐꯅ ꯎꯏ ꯅꯪꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯅꯤ ꯍꯧꯖꯤꯛꯇꯤ ꯅꯅꯝꯃ ꯂꯥꯛꯂꯕꯅꯤꯅ ꯊꯕꯛ ꯑꯝꯇ ꯌꯥꯎꯔꯝꯃꯔꯣꯏꯅꯦ ꯀꯥꯏꯗꯩꯅꯣ ꯍꯥꯟꯅꯗꯤ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯤ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯍꯥꯟꯁꯨ ꯏꯅꯝꯃꯅ ꯍꯪꯒꯥꯝ ꯃꯟꯕꯗ ꯈꯔ ꯈꯨꯏꯖꯤꯜꯂꯛꯄꯒꯤ ꯃꯆꯨꯗꯣ ꯈꯔ ꯍꯪꯒꯥꯝꯄꯥꯟ ꯆꯪꯁꯤꯜꯂꯛꯄꯗꯣ ꯑꯗꯨꯗꯣ ꯍꯥꯞꯄꯨꯔꯕꯖꯥꯠꯅꯤ ꯑꯗꯨꯗꯩ ꯃꯥꯅ ꯊꯕꯛ ꯇꯧꯕꯗ ꯃꯆꯨ ꯇꯥꯗꯦ ꯑꯄꯠꯄ ꯍꯥꯞꯄꯤ ꯍꯥꯏꯗꯅ ꯃꯥꯅ ꯑꯣꯏꯅ ꯃꯨꯜꯂꯒ ꯃꯟꯈ꯭ꯔꯦ ꯑꯗꯨꯗꯩ ꯑꯩꯁꯨ ꯏꯅꯝꯃꯒ ꯑꯃꯨꯛ ꯈꯠꯅꯔꯛꯀꯗ꯭ꯔꯥ ꯑꯗꯒꯤ ꯀꯩ ꯈꯟꯈꯤ ꯇꯥꯔꯦꯅ ꯑꯩꯅ ꯑꯣꯏꯅ ꯈꯨꯝꯃꯒ ꯈꯠꯅꯔꯦ ꯈꯪꯗꯦ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗ ꯍꯌꯦꯡ ꯃꯧꯁꯤꯅ ꯑꯁ ꯄꯤꯖꯅꯤꯡꯉꯣꯏꯗ꯭ꯔꯥ ꯈꯟꯕꯗ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯏꯕꯦꯝꯃ ꯍꯣꯏꯅꯦ ꯐꯅ ꯍꯥꯏ ꯁꯥꯕꯅꯤ ꯃꯤꯁꯨ ꯁꯨꯝ ꯌꯦꯡꯁꯤꯜꯂꯗꯤ ꯊꯕꯛ ꯈꯨꯗꯤꯡ ꯁꯤꯟꯊꯥꯅꯔꯛꯇ꯭ꯔꯗꯤ ꯁꯥꯎꯅꯤꯡꯉꯛꯄ ꯍꯥꯏꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯁ ꯈꯪꯗ꯭ꯔꯦ ꯅꯣꯏ ꯏꯃꯥꯁꯤꯁꯨ ꯃꯁꯥ ꯅꯥꯜꯂꯤꯔ ꯀꯩꯅꯣ ꯀꯥ ꯑꯃꯗꯤ ꯍꯦꯟꯖꯤꯜꯂꯕꯅꯤ ꯉꯥꯒꯁꯦ ꯁꯦꯝꯕꯗ ꯃꯃꯤꯠꯅ ꯎꯗ꯭ꯔꯗꯤ ꯈꯔꯒ ꯃꯣꯠꯅꯒ ꯇꯧꯔꯗꯤ ꯆꯥꯗꯦ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯅꯤ ꯏꯕꯦꯝ ꯈꯪꯗꯦ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯍꯌꯦꯡ ꯍꯟꯅꯨꯔꯒ ꯑꯁꯤꯅ ꯂꯩꯍꯧꯗꯣꯏꯁꯦ ꯑꯩꯈꯣꯏꯕꯨꯗꯤ ꯑꯄꯣꯛꯄꯤ ꯏꯃꯥꯅꯤꯅ ꯈꯠꯅꯔꯁꯨ ꯉꯥꯡꯅꯔꯁꯨ ꯄꯦꯟꯊꯣꯛꯅꯩꯗꯣ ꯃꯧꯁꯤꯗꯤ ꯑꯄꯣꯛꯄ ꯃꯃꯥꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯁꯥꯎꯅꯤꯡꯉꯛꯇꯧꯔꯤꯅꯤ ꯃꯥꯏ ꯑꯁꯤꯒꯤ ꯃꯑꯣꯡꯁꯤꯗ ꯁꯨꯝ ꯇꯧꯔꯗꯤ ꯃꯧꯅ ꯀꯩꯁꯨ ꯅꯨꯡꯁꯤꯔꯣꯏ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯅ ꯑꯣꯏꯅ ꯑꯣꯟꯁꯤꯟ ꯑꯩꯒ ꯈꯠꯅꯔꯤ ꯍꯌꯦꯡ ꯑꯩꯅ ꯌꯨꯝꯒ ꯄꯥꯜꯂꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅೋ ꯃꯥꯒꯤ ꯑꯁꯤꯒꯤ ꯀꯥ ꯍꯦꯟꯅ ꯃꯟꯕꯁꯦ ꯑꯁꯤꯒꯤ ꯃꯑꯣꯡꯁꯦ ꯇꯧꯅꯣ ꯍꯥꯏꯕꯅꯤ ꯁꯨꯛꯌꯥ ꯌꯥꯗꯦ ꯏꯗ ꯌꯥꯎꯔꯛꯑꯕ ꯍꯩꯅꯔꯕꯅꯤꯅ ꯆꯨꯔꯒ ꯂꯩꯈ꯭ꯔꯦ ꯅꯪꯅ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯔꯒ ꯇꯥꯃꯅꯤꯗꯣ ꯅꯍꯥꯟ ꯊꯦꯡꯅꯩ ꯑꯝꯇ ꯎꯅꯕꯒꯤ ꯍꯥꯏꯔꯝꯕꯅꯤ ꯎꯅꯗꯕꯁꯨ ꯀꯨꯏꯔꯦꯗꯅ ꯅꯣꯏ ꯇꯥꯆꯧ ꯂꯨꯍꯣꯡ ꯃꯃꯥꯡꯗ ꯎꯅꯗꯕꯗꯒꯤ ꯑꯗꯣ ꯍꯌꯦꯡꯁꯦ ꯎꯅꯁꯤ ꯍꯥꯏꯔꯝꯕꯅꯤ ꯑꯩꯁꯨ ꯅꯪ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯇꯥꯄꯤꯕꯥꯒ ꯎꯅꯕ ꯐꯪꯖꯗ꯭ꯔꯕꯅꯤ ꯏꯁ ꯏꯕꯦꯝꯃ ꯅꯪꯁꯨ ꯌꯥꯝ ꯍꯦꯟꯖꯤꯜꯂꯦ ꯅꯨꯄꯥꯒꯁꯦ ꯊꯥ ꯑꯃꯈꯛ ꯎꯅꯗꯕꯗ ꯌꯥꯝ ꯂꯩ ꯉꯝꯗꯕꯤ ꯃꯥꯜꯂꯤꯀꯣ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯅꯨꯡꯁꯤꯕꯗ ꯈꯔ ꯂꯨꯞꯆꯩ ꯑꯗꯨꯅ ꯊꯥ ꯑꯃ ꯎꯅꯗꯕꯗ ꯆꯍꯤ ꯑꯃ ꯎꯅꯗꯕꯗꯧꯅ ꯐꯥꯎꯖꯩ ꯍꯥꯏꯇꯥꯔꯦ ꯈꯪꯗꯦ ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯋꯥꯈꯜ ꯃꯆꯥ ꯈꯜꯂꯤꯅꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯃꯊꯪ ꯂꯨꯍꯣꯡꯅꯈꯤꯕꯁꯤꯗ ꯑꯩꯁꯨ ꯍꯣꯡꯗꯣꯛꯂꯁꯤꯔꯥꯅ ꯀꯟꯅ ꯈꯜꯂꯤ ꯑꯆꯥ ꯅꯪꯗꯤ ꯌꯥꯝ ꯈꯠꯂꯦ
ꯅꯪꯅ ꯌꯥꯝ ꯍꯦꯟꯖꯤꯜꯂꯝꯃꯦꯅ ꯍꯣꯏ ꯕꯦꯝꯃ ꯃꯅꯨꯡꯗ ꯇꯤꯟ ꯆꯪꯕꯤ ꯑꯩꯅ ꯃꯄꯥꯜꯗ ꯈꯠꯄ ꯅꯪꯅ ꯃꯅꯨꯡꯗ ꯈꯠꯄ ꯌꯥꯝ ꯂꯦꯝꯖꯕꯤꯒ ꯁꯥꯏ ꯃꯌꯨꯝꯗꯤ ꯃꯥꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯄꯥꯅꯤꯡꯉꯝꯅꯤ ꯉꯁꯤꯁꯨ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯩꯀꯥꯏꯗꯅꯤ ꯄꯤꯁꯛꯅ ꯍꯩ ꯃꯦꯝꯆꯥ ꯅꯪꯒꯤ ꯅꯃꯧꯗꯨꯕꯨ ꯀꯝꯗꯧꯒꯦ ꯅꯣꯡꯃꯇ ꯂꯩꯀꯥꯏ ꯆꯠꯄꯒ ꯎ ꯂꯥꯛꯇꯦ ꯅꯠꯇꯦ ꯅꯪꯕꯨ ꯃꯄꯥꯜꯒ ꯑꯝꯇ ꯊꯣꯛꯍꯟꯗ꯭ꯔꯕ꯭ꯔꯥ ꯃꯤ ꯂꯨꯍꯣꯡꯂꯛꯄꯗꯗꯤ ꯃꯁꯛꯀ ꯐꯅ ꯐꯖꯈꯤꯕꯒꯨꯝ ꯇꯧꯕꯅꯤ ꯅꯪꯕꯨ ꯅꯃꯧꯗꯨ ꯄꯨꯔꯒ ꯅꯣꯡꯇꯁꯨ ꯀꯣꯏꯊꯣꯔꯛꯎ ꯌꯥꯗ꯭ꯔꯥ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯆꯦ ꯊꯕꯛ ꯇꯧꯕꯗ ꯃꯉꯝ ꯀꯌꯥ ꯁꯥꯟꯗꯦ ꯃꯣꯟꯗꯥꯔꯤ ꯑꯣꯏꯅ ꯇꯧꯏ ꯑꯗꯨꯗ ꯑꯩꯅ ꯂꯩꯀꯥꯏꯗꯒ ꯑꯃꯨꯛ ꯄꯨꯊꯣꯔꯛꯂꯕꯗꯤ ꯅꯣꯡꯃꯒꯤ ꯏꯃꯨꯡ ꯊꯕꯛ ꯑꯝꯇ ꯅꯪꯕꯒꯤ ꯋꯥ ꯂꯩꯇꯦ ꯏꯟꯁꯥꯡ ꯃꯟꯕ ꯊꯕꯛ ꯇꯧꯕꯁꯨ ꯃꯥꯅ ꯁꯝꯁꯥ ꯇꯧꯒꯦ ꯍꯦꯛ ꯇꯧꯕꯗ ꯑꯩꯅ ꯇꯥꯞ ꯆꯣꯡꯁꯤꯜꯂꯒ ꯊꯤꯡꯉꯤꯕꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯆꯥꯛꯀ ꯆꯥꯕ ꯌꯥꯗꯧ ꯅꯠꯇꯦꯗ ꯃꯁꯛꯄꯨꯗꯤ ꯐꯖꯩ ꯀꯌꯥ ꯐꯠꯇꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧ ꯍꯥꯏꯔꯤꯗꯅ ꯀꯩꯅꯣꯝ ꯍꯦꯛꯇ ꯇꯧꯏ ꯕꯤꯅꯥꯅ ꯍꯩꯃ ꯑꯗꯨꯕꯨ ꯅꯪꯕꯨ ꯅꯪꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯆꯠꯅꯗꯕ ꯍꯥꯏꯗꯕ꯭ꯔꯣ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯗꯧꯅꯤꯅꯦ ꯃꯥꯅꯗꯤ ꯀꯥꯏꯗꯒꯤ ꯈꯪꯒꯅꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯄꯅꯤ ꯍꯥꯏꯔꯤꯅꯤꯁꯦ ꯃꯗꯨꯗ ꯍꯥꯏꯅꯕꯗꯅꯦ ꯏꯆꯥ ꯅꯨꯄꯤꯒ ꯑꯩꯒꯁꯨ ꯌꯨꯝꯗꯨꯗ ꯂꯥꯟꯅꯤ ꯊꯣꯛꯅꯔꯤꯕꯁꯦ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯍꯪꯒꯥꯃꯛꯇ ꯃꯜꯂꯁꯨ ꯇꯤꯟꯅ ꯍꯨꯠꯄ ꯃꯍꯨꯠꯇꯣ ꯇꯤꯟ ꯄꯛꯇ꯭ꯔꯁꯨ ꯃꯄꯥꯗꯣ ꯂꯧꯊꯣꯛꯑꯣ ꯍꯥꯏꯕ ꯀꯣꯕꯤ ꯃꯜꯂꯁꯨ ꯀꯣꯕꯤ ꯐꯨꯜꯒꯤ ꯃꯀꯥꯗꯣ ꯁꯦꯠꯇꯣꯛꯇꯅ ꯇꯤꯟ ꯀꯥꯡ ꯌꯦꯡꯉꯣ ꯍꯥꯏꯕꯅꯤꯗ ꯃꯅꯨꯡꯒꯤ ꯌꯥꯎꯗꯦ ꯍꯥꯏꯔꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ ꯌꯥꯎꯔꯝꯃꯗꯤ ꯄꯥꯟꯃꯛꯇ ꯈꯦꯠꯂꯁꯨ ꯉꯥ ꯆꯥꯃꯁꯨ ꯉꯥꯍꯤꯡꯗꯣ ꯀꯣꯛꯇ꯭ꯔꯤꯐꯥꯎ ꯆꯥꯃꯨ ꯍꯥꯏꯕꯅꯤ ꯃꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯒꯦꯕ ꯃꯣꯏꯅ ꯂꯧꯅꯤꯡꯗ꯭ꯔꯤꯁꯦ ꯃꯦꯝꯆꯥꯒꯤ ꯋꯥꯗꯨꯗ ꯄꯤꯁꯛꯅ ꯍꯦꯔꯥ ꯃꯦꯝꯆꯥ ꯅꯪꯁꯨ ꯅꯥꯞ ꯆꯥꯗꯕ ꯉꯥꯕꯨ ꯉꯥꯍꯤꯡ ꯀꯣꯛꯇ꯭ꯔꯤꯐꯥꯎ ꯆꯥꯃꯣꯏ ꯁꯤꯕꯨ ꯀꯔꯤ ꯋꯥꯇꯥꯅꯣ ꯉꯥ ꯍꯥꯏꯁꯤꯗꯤ ꯉꯥꯍꯤꯡ ꯅꯝꯗꯧꯕ ꯊꯣꯡꯉꯛꯇ꯭ꯔꯤꯐꯥꯎ ꯇꯥꯎꯊꯣꯛꯇ꯭ꯔꯤꯐꯥꯎ ꯉꯥꯍꯤꯡ ꯀꯣꯛꯇꯧ ꯅꯠꯇꯦꯅꯦ ꯅꯪꯁꯨꯅꯦ ꯀꯔꯥ ꯍꯦꯟꯕ ꯑꯃꯗꯤ ꯑꯗꯨꯝ ꯍꯦꯛ ꯌꯥꯎꯖꯕꯅꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯑꯩꯒꯤꯁꯤꯕꯨ ꯀꯔꯥ ꯍꯦꯟꯕ ꯇꯥꯔꯕ꯭ꯔꯣ ꯈꯪꯖꯗ꯭ꯔꯦꯗ ꯏꯆꯦ ꯑꯩꯈꯣꯏꯗꯤꯅꯦ ꯃꯁꯥ ꯅꯥꯟꯅ ꯇꯔꯨ ꯇꯅꯥꯟꯕꯁꯦ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯩ ꯆꯃꯣꯠ ꯁꯝꯁꯥꯒꯤ ꯊꯕꯛꯁꯦ ꯀꯌꯥ ꯍꯩꯅ ꯐꯥꯠꯇꯦ ꯅꯨꯃꯤꯗꯥꯡꯅꯤ ꯆꯥꯛꯈꯨꯝꯗꯅꯤ ꯃꯦꯝꯆꯥꯅ ꯃꯧꯋꯥ ꯀꯔꯤ ꯊꯣꯡꯗꯧꯔꯦ ꯀꯔꯤ ꯂꯩꯔꯤꯒꯦ ꯌꯦꯜꯂꯤꯁꯦ ꯏꯔꯣꯜꯁꯜꯂꯒꯦ ꯏꯁ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯝꯃꯜꯂꯤꯕ ꯍꯥꯏ ꯀꯗꯥꯏꯅꯣ ꯑꯩ ꯇꯧꯒꯦ ꯅꯪ ꯇꯧ ꯁꯥꯕ ꯑꯃ ꯃꯆꯨ ꯇꯥꯕ ꯑꯝꯇ ꯍꯦꯛ ꯇꯧꯗꯦ ꯀꯗꯥꯏꯅꯣ ꯄꯤꯔꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯧꯅ ꯃꯜꯂꯤꯕ ꯏꯟꯁꯥꯡꯗꯨ ꯇꯥꯞ ꯍꯦꯛꯇ ꯃꯨꯜꯂꯤ ꯃꯇꯧꯗꯨꯗ ꯉꯁꯤꯗꯤ ꯂꯇꯥ ꯃꯥꯁꯨ ꯁꯥꯎꯅꯤꯡꯕ ꯐꯥꯎꯈꯤꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯏꯃꯥ ꯑꯩꯅ ꯃꯜꯂꯤꯕ ꯏꯟꯁꯥꯡꯁꯤꯕꯨ ꯏꯃꯥꯅ ꯍꯦꯛꯇ ꯇꯥꯞꯀ ꯃꯨꯟꯕꯤꯔꯤꯁꯤꯕꯣ ꯀꯗꯥꯏꯅꯣ ꯄꯤꯔꯛꯑꯣ ꯑꯩ ꯇꯧꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀ ꯃꯨꯟꯒꯦ ꯇꯧꯏ ꯍꯥꯏ ꯅꯈꯨꯠ ꯂꯥꯏ ꯈꯨꯠꯁꯥꯡꯃꯤ ꯃꯥꯟꯕꯗꯣ ꯑꯩꯅ ꯊꯨꯗꯦꯛꯇ꯭ꯔꯤꯉꯩ ꯌꯥꯝ ꯊꯨꯅ ꯆꯤꯡꯁꯤꯜꯂꯨ ꯅꯣꯏꯅ ꯇꯧꯕꯗꯣ ꯖꯨꯠ ꯆꯥꯗꯕꯒꯤꯅꯤ ꯑꯩꯅ ꯇꯧꯒꯦ ꯍꯥꯏꯔꯤꯁꯦ ꯏꯃꯥꯅ ꯇꯧꯕꯅ ꯀꯌꯥꯝ ꯖꯨꯠ ꯆꯥꯗꯧꯔꯤꯒꯦ ꯍꯅꯨꯕꯤ ꯊꯤꯃꯤꯠꯆꯣꯠ ꯅꯪꯅ ꯃꯜꯂꯒ ꯇꯤꯟꯀꯥꯡ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅꯕ ꯀꯗꯥꯏꯅꯣ ꯄꯤꯔꯛꯑꯣ ꯑꯩ ꯇꯧꯒꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗ ꯇꯤꯟꯒ ꯂꯣꯏ ꯄꯣꯛꯊꯣꯛꯇꯅ ꯐꯩꯖꯩ ꯁꯤꯡꯕ ꯇꯥꯔꯦ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯃꯥꯡꯒꯣꯜꯗ ꯊꯥ ꯌꯦꯡꯒꯦꯔꯥ ꯐꯃꯨꯡꯗ ꯂꯩꯔꯨꯒꯦꯔꯥ ꯀꯩꯅꯣ ꯇꯧꯔꯨꯁꯨ ꯍꯩꯕꯤ ꯑꯩꯈꯣꯏꯕꯤ ꯍꯦꯛ ꯃꯥꯟꯈꯩ ꯆꯨꯝ ꯃꯥꯟꯕ ꯅꯃꯤꯠꯇꯨꯒꯅꯦ ꯑꯣꯟꯊꯣꯛꯅ ꯌꯦꯡꯖꯅꯤꯡꯈꯤꯗ꯭ꯔꯦ ꯍꯩ ꯉꯀ꯭ꯔꯥ ꯃꯃꯤꯠ ꯄꯥꯟꯕꯤꯌꯥ ꯅꯪꯅ ꯅꯃꯤꯠ ꯀꯌꯥꯝ ꯊꯧꯔꯗꯅ ꯆꯠꯂꯣ ꯑꯩꯒꯤ ꯆꯥꯛꯈꯨꯝꯁꯤꯗꯗꯤ ꯅꯣꯏꯅ ꯁꯝꯁꯥ ꯇꯧꯕꯒꯗꯤ ꯌꯥꯔꯣꯏ ꯁꯦ ꯃꯦꯝꯆꯥ ꯑꯩꯒꯤ ꯆꯥꯛꯈꯨꯝ ꯑꯩꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯅꯤ ꯀꯩꯗꯧꯅꯔꯒꯦ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯃꯈꯣꯟꯅꯤꯅ ꯌꯥꯈꯩ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯑꯍꯜ ꯑꯣꯏꯔꯒ ꯁꯨꯝ ꯄꯦꯡ ꯆꯣꯏꯁꯤꯜꯂꯕ ꯀꯩꯅꯣ ꯉꯥꯎꯔꯛꯇꯧꯔꯕ ꯀꯩꯅꯣ ꯈꯪꯗꯦ ꯍꯩ ꯅꯨꯃꯤꯠ ꯌꯨꯡꯕꯤ ꯃꯥꯟꯕꯤ ꯅꯈꯦꯠ ꯅꯔꯨꯝ ꯌꯧꯈꯩ ꯁꯥꯡꯕꯗꯨꯅꯒ ꯆꯤꯡꯗꯅ ꯌꯥꯝ ꯍꯩꯔꯦ ꯉꯥꯡꯕꯗꯤ ꯍꯣꯏ ꯏꯃꯥꯅ ꯄꯣꯛꯄ ꯅꯆꯥꯅꯕꯨ ꯀꯌꯥꯝ ꯖꯨꯠ ꯆꯥꯗꯧꯔꯤꯒꯦ ꯁꯛꯇꯥꯁꯤꯒ ꯂꯝꯕꯤꯗ ꯇꯥꯕ ꯍꯋꯥ ꯒꯥꯔꯤꯅ ꯇꯛꯈꯥꯏꯔꯝꯕ ꯍꯪꯉꯣꯏ ꯁꯤꯒꯪꯅꯕꯤꯗꯨ ꯍꯦꯛ ꯃꯥꯟꯈꯩ ꯃꯅꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯏꯅꯝꯃ ꯂꯥꯛꯑꯣ ꯊꯣꯡꯉꯨꯅꯨ ꯆꯥꯛꯀꯝꯇ ꯃꯤꯅ ꯇꯧꯕꯁꯨ ꯌꯥꯝ ꯁꯤꯡꯊꯥꯅꯗꯕꯁꯦ ꯃꯇꯣꯝ ꯇꯧꯍꯜꯂꯨ ꯃꯥꯅ ꯀꯌꯥꯝ ꯐꯖꯅ ꯇꯧꯕꯅꯦꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯃꯛ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤ ꯃꯦꯝꯆꯥꯅ ꯏꯁ ꯃꯇꯟ ꯇꯜꯂꯤꯗꯤ ꯍꯥꯏꯅꯤꯡꯗ꯭ꯔꯒ ꯑꯩꯅ ꯃꯣꯏꯒꯤ ꯐꯅꯕ ꯈꯤꯇꯪ ꯉꯥꯡ ꯁꯛꯄꯗ ꯅꯃꯥꯒ ꯊꯣꯡꯗꯅ ꯁꯨꯅꯤꯡꯗꯕꯤꯁꯤꯡꯁꯤꯗꯤ ꯃꯥꯅ ꯃꯜꯂꯤꯕ ꯏꯟꯁꯥꯡꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯃꯇꯣꯝꯇ ꯑꯃꯨꯛ ꯍꯥꯏꯖꯩ ꯑꯁ ꯑꯩꯕꯨ ꯑꯣꯟꯊꯣꯛꯅꯗꯤ ꯇꯟꯈ꯭ꯔꯦꯗ ꯈꯔ ꯉꯥꯡꯖ ꯆꯩꯖꯔꯁꯨ ꯆꯥꯛꯁꯤꯗꯤ ꯊꯣꯡꯗꯕ ꯀꯨꯏꯔꯕꯅꯤꯅ ꯌꯥꯝ ꯊꯣꯡꯅꯤꯡꯗꯤꯌꯦ ꯆꯥꯕꯗ ꯍꯥꯎꯅ ꯆꯥꯅꯤꯡꯕꯩ ꯋꯥꯅꯤ ꯑꯁ ꯑꯩꯕꯨ ꯆꯥꯛ ꯊꯣꯡꯕ ꯇꯥꯔꯤꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ ꯍꯣꯏꯗ ꯁꯤꯗ ꯇꯧꯖꯒꯦꯅ ꯃꯇꯥꯡ ꯆꯥꯗꯅ ꯃꯁꯥ ꯅꯥꯟꯕꯤ ꯁꯥꯔꯨꯗꯅ ꯊꯣꯛꯏꯅꯤ ꯀꯔꯥꯏꯗꯒꯤꯅꯣ ꯏꯆꯥꯅꯨꯄꯤ ꯁꯦꯛꯂꯥ ꯄꯥꯏꯕꯤꯁꯤꯁꯨ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯅ ꯃꯧꯒ ꯂꯣꯏ ꯄꯨꯔꯒ ꯍꯦꯛ ꯊꯣꯛꯈꯤꯗ ꯐꯔꯣꯏ ꯇꯧꯔꯤ ꯃꯁꯤꯃꯁꯨ ꯃꯃꯥ ꯍꯅꯨꯕꯤ ꯑꯩꯁꯦ ꯀ꯭ꯔꯣ ꯑꯣꯠꯀꯦ ꯍꯥꯏꯕ ꯃꯆꯥꯅꯤ ꯁꯣꯝꯗꯅ ꯀꯥꯗꯅꯤ ꯕꯤꯃꯣꯜꯅ ꯀꯩꯅꯣ ꯆꯥꯛꯈꯨꯝꯗ ꯀꯩꯅꯣ ꯉꯥꯡꯅꯕꯒꯤ ꯃꯈꯣꯟ ꯑꯃꯨꯛ ꯇꯥꯔꯤꯗꯨꯅ ꯀꯩ ꯍꯥꯏꯅꯩꯅꯣ ꯅꯪꯅ ꯆꯥꯛ ꯊꯣꯡꯕ ꯆꯪꯈ꯭ꯔꯒ ꯀꯥꯗ ꯑꯃꯨꯛ ꯆꯪꯉꯛꯏꯁꯤꯅ ꯀꯩꯗꯧꯔꯕ ꯍꯣ ꯅꯣꯏ ꯅꯃꯥ ꯃꯁꯥ ꯅꯥꯟꯕꯤꯁꯤꯅ ꯑꯩꯅ ꯌꯦꯜꯂꯤꯗꯣ
ꯏꯔꯣꯟꯒꯦꯅ ꯃꯜꯂꯤꯉꯩꯗ ꯆꯪꯉꯒ ꯉꯥꯡꯉꯛꯑꯦ ꯑꯗ ꯑꯩꯁꯨ ꯉꯁꯤꯗꯤ ꯁꯥꯎꯅꯤꯡꯗꯅ ꯈꯔ ꯈꯨꯝꯃꯨꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯂꯩꯅꯥ ꯑꯃꯨꯛ ꯆꯪꯉꯛꯑꯦ ꯏꯃꯥꯒ ꯃꯥꯒ ꯑꯃꯨꯛ ꯉꯥꯡꯅꯔꯦ ꯃꯥꯁꯨ ꯁꯥꯎꯗꯅ ꯆꯥꯛ ꯑꯝꯇ ꯊꯣꯡꯉꯨꯅꯨ ꯏꯃꯥꯅ ꯃꯥꯏ ꯊꯣꯡꯖꯁꯅꯤ ꯍꯥꯏꯗꯅ ꯑꯩꯁꯦ ꯆꯤꯡꯊꯣꯔꯛꯑꯦ ꯑꯩꯁꯨ ꯉꯁꯤꯗꯤ ꯈꯔ ꯈꯪꯍꯜꯂꯒꯦꯅ ꯑꯗꯨꯝ ꯊꯣꯛꯂꯛꯑꯕꯅꯤ ꯁꯥꯎꯅꯤꯡꯗꯅ 이해 노이시디 어떡하니 이마세 마사기 수마이나 숨 떠서 레이러버니 마시다 노이나 마나라 꼰신나리 시니나 딴키지 호이호이 하이라가 꼭 떠우도싱도 떠우게 하이데 이마세 마사기 그런 강자버니 한거 이사우자버니 시먹나 양 파타버니 나타버니 호이 수강이 마사난 한거 이사우보다 나때 미나 떠우버 싱타나 다범시 야우버니 아두 소이가 아다 떠우누가 아두 떠우데가 인상 먹다 말라수 ngasisu yeli manba siengni siengoi taurisi mana manbana kayam siengmanina mari mari do ngakdani mana semam doisi sumaina so mi khoidose prok prok chakhai sikpa thabak ngakdani mana tawdoisi adui sarupudi makhol thokna wa wa nang thokhiba khana khibuduna phai aisu phanadi khangban khumdabani kara ma yam hel manba dawna tawiba yamna manba biyoiba magi mongsi oyarisi to matungdi yana yana buloino 미기 마망드 칸나자이나바 이가이제 수암다 싹 통리바 멤사 쿠잠 하이도파 톡보다 통질다기 깐톡보다 콩팜 사하우다두나 다리다기 난타라가 마광도 딕 라우나 예신누나 투실리 마콧 쿠징두수 ngakhatpada laithe kirami chaina kholduna naman kibana hekta sabtra maga loina laure oi ma ai sire o kana laige ai sire hai asauba mawa laina noi but taribra ai kaino ma tawkhre ayo khwang si yaudre kok si wang laure kai da noi na lairi basibo mitta iku bok si khrabado hameng makoi man bu dure isibu ai sibu sire basa do oi ma ai sire male iku bo ai yam sining di ye ai asai hi mang da nang lakano mama na laubagi makhol ta ki haidana phingna sen thurakpada mama na gyan men ta da soral parol london leiramadu ubada sensinduna kainoi ma kashi tawdi ma kana ui haibanu nasane nasane si nasa ubreng ba hagolusi kamai to yisibo ha ai si de ba isagi makolni ai sidri is ai di sirabo yakhaluida mitta tandan wo napu haying man madu pareng song thorak padu dai di sire sini khalurisi asi hairaga lenge tawbada makhutusu lengba yadre makwangdusu sujin khibana masi khita phawba lengba ngamdre yam kanna saina khol phawrei maduda sugatuna ayo sidi tangkhai sibani dana thawai leiraga hakjang sibu oiramaba ayo khujeng sisu lengba yadre khwang sidi tikhat pa phaw yadre ayo ai sidi mage sauba sidi namai di karamai sa tawrige aibu maning thong sida kunsi lenba taribro ai sire kita pau lengba yadraboi se ai saugi se hagotpa ngamri yengusi ai tabra noibo imasi tu sindana hagotpa ngamdre ne tai sida lai sida kadai nei ma namau samge phamungda pothana ba tause sida sum leiba yaroi pirol singsu khusam ngakta ngaire masi pumna makse noina thokan bangaktan pharai ni hausikti noi harauraba natro ayo ai sire laina ima yam taningde ko masana tu sinjaraga hagotpa ngamdrabasi phau mingona som taine aikhoini inthubusi mangaikre thijin kan nasak tu yengingde noina tuhanbaga chap mane noina hanubi aingonda sak thongan badagi natro thokliba mayam sia aduna lamdraga bo ai turam khidro ya patabani noi pharoye ba adudi imana thokanjaba natro usiroi dori mapal sida tobe thanamba he laina yai nangsu masina hagotpa ngamda leiraga noina ahalsiga waikhum tawnadana lei lao mase samula aikoi hum tawraga thangdinje chatpa ngamaroi masanu pana leinada saihibaduda hene henjilaktuna mapiga sadum tana amuk hairei ho makoi mapa nana I hagotpa ngamdre ikoi chui khwang su loinate haujikte ibanu sibiba kana su leitre ayo ai sire hoi ma pukphabi nangsu sigan bi oina tawdana ngata na sidokre soraren dagi aigi samu manba isa sina haugatpa ngamdana lairibase nangdi naya higatlaga yengamni to ayo ma ai sakre da ko asumna makoi ahum sangdana mama memsadu phamung ka da pusinduna pothahali
ꯕꯤꯃꯣꯜꯅ ꯄꯥꯕꯗꯨꯁꯨ ꯍꯜꯂꯛꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯏꯃꯥ ꯑꯉꯥꯡꯁꯤꯡꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝ ꯑꯩ ꯑꯃꯥꯏꯕ ꯑꯝꯇ ꯀꯧꯔꯨꯒꯦ ꯑꯗꯨꯒ ꯌꯦꯡꯍꯜꯂꯒꯦ ꯀꯔꯤꯅꯣ ꯍꯤꯗꯥꯛ ꯍꯥꯞꯍꯟꯁꯦ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯑꯌꯣ 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 ꯑꯩ ꯁꯤꯔꯦ ꯍꯣꯏ ꯏꯃꯥ ꯄꯨꯛ ꯐꯥꯕꯤ ꯅꯆꯥꯗꯤ ꯍꯤꯡꯅ ꯇꯪꯈꯥꯏ ꯁꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯃꯨꯛ ꯅꯍꯦꯗꯨꯅ ꯍꯥꯏꯔꯛꯏ ꯅꯄꯥ ꯀꯣꯛꯇꯥꯡꯗꯨꯁꯨ ꯀꯅꯥꯒꯤ ꯅꯨꯄꯤ ꯂꯨꯝꯕ ꯆꯠꯂꯤꯕꯅꯣ ꯑꯁꯨꯛ ꯊꯦꯡꯂꯤꯁꯤꯐꯥꯎ ꯌꯨꯝꯁꯤꯗ ꯍꯟꯖꯤꯜꯂꯛꯀꯅꯤ ꯈꯪꯗꯕꯁꯦ ꯃꯥ ꯂꯥꯛꯈꯤꯁꯅꯨ ꯅꯨꯡꯉꯥꯏꯔꯤꯕ ꯉꯁꯤ ꯆꯞ ꯆꯥꯕꯤꯕ ꯉꯥꯡꯅꯒꯦ ꯑꯁꯨꯝꯅ ꯐꯥꯒꯤꯗꯒꯤ ꯃꯦꯝꯆꯥꯒꯤ ꯑꯅꯥꯕꯗꯨ ꯐꯅ ꯀꯨꯏꯅꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯐꯕ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯦ ꯃꯈ꯭ꯋꯥꯡꯗ ꯀꯟꯅ ꯌꯩꯁꯤꯟꯈꯤꯕ ꯑꯣꯏꯕꯅ ꯍꯧꯒꯠ ꯀꯥꯡꯈꯠ ꯀꯌꯥ ꯉꯝꯕ ꯑꯣꯏꯗ꯭ꯔꯤ ꯃꯔꯛꯁꯤꯗ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯆꯥ ꯃꯃꯧꯅ ꯁꯦꯕꯥ ꯇꯧꯕꯗꯁꯨ ꯃꯥꯒꯤ ꯑꯄꯦꯟꯕ ꯑꯣꯏꯗꯦ ꯑꯗꯨ ꯋꯥꯠꯂꯤ ꯑꯗꯨ ꯇꯧꯏ ꯆꯥꯅꯤꯡꯏ ꯆꯥꯅꯤꯡꯗꯦ ꯃꯆꯨ ꯇꯥꯗꯦ ꯃꯋꯥ ꯄꯦꯠꯄꯒꯤ ꯍꯧꯅꯕꯤ ꯅꯣꯡꯃꯒꯤ ꯑꯁꯣꯏꯕ ꯊꯤꯗꯅ ꯉꯥꯡꯕꯗꯤ ꯂꯦꯞꯂꯝꯗꯦ ꯂꯥꯇꯥꯅ ꯏꯃꯥ ꯆꯥꯛꯁꯤ ꯈꯔ ꯆꯥꯁꯤꯟꯅꯕ ꯇꯧꯁꯦ ꯈꯔ ꯆꯥꯗ꯭ꯔꯕꯗꯤ ꯍꯤꯗꯥꯛ ꯆꯥꯔꯁꯨ ꯍꯛꯆꯥꯡꯗꯣ ꯀꯟꯈꯠꯄ ꯉꯝꯃꯣꯏ ꯑꯗꯨꯅ ꯈꯔ ꯆꯥꯁꯤꯟꯁꯤꯁꯦ ꯀꯔꯤ ꯌꯦꯟꯁꯥꯡꯅꯣ ꯆꯝꯐꯨꯠ ꯑꯃꯒ ꯍꯋꯥꯏ ꯊꯔꯥꯛ ꯀꯥꯡꯁꯣꯏꯒꯅꯤ ꯉꯥꯇꯦꯛ ꯉꯥꯅꯧꯗꯤ ꯌꯥꯝ ꯆꯥꯁꯤꯟꯈꯤꯅꯨ ꯁꯔꯨ ꯑꯣꯏꯁꯤꯟꯕꯗ ꯋꯥꯅꯤꯅ ꯑꯃꯥꯏꯕꯅ ꯍꯥꯏꯔꯝꯕꯗꯨꯗ ꯉꯥ ꯑꯌꯥꯏꯕꯁꯤ ꯑꯣꯏꯅ ꯏꯃꯥꯒꯤ ꯆꯥꯅꯕꯅꯦꯅ ꯅꯃꯧꯅ ꯃꯇꯨꯝ ꯌꯥꯏꯖꯔꯕꯅꯤ ꯍꯋꯥꯏꯗꯣ ꯇꯤꯟꯒ ꯌꯥꯎꯗ꯭ꯔꯥ ꯅꯪꯅ ꯃꯄꯨꯝꯒ ꯇꯧꯗꯅ ꯊꯥꯛꯏꯁꯦ ꯃꯀꯨ ꯈꯣꯛꯇ꯭ꯔꯕꯅꯤꯅ ꯆꯥꯝꯕꯗ ꯃꯅꯨꯡꯗꯤ ꯌꯧꯔꯝꯃꯔꯣꯏ ꯑꯩ ꯍꯪꯒꯣꯏ ꯅꯣꯏꯅ ꯇꯧꯕꯁꯤꯃꯅꯦ ꯑꯩꯒꯤ ꯄꯦꯟꯖꯗꯕ ꯉꯥꯛꯇ ꯑꯩ ꯆꯥꯛꯀ ꯆꯥꯖꯅꯤꯡꯗ꯭ꯔꯦ ꯑꯣꯏ ꯉꯥꯁꯤꯡꯅ ꯀꯌꯥꯔꯛ ꯆꯥꯝꯃꯤ ꯃꯆꯨꯁꯤ ꯉꯥꯡꯉꯤꯁꯤ ꯀꯩꯅꯣ ꯃꯃꯥꯒꯤ ꯑꯁꯨꯛ ꯃꯤꯅ ꯇꯧꯕ ꯁꯤꯡꯊꯥꯅꯗꯕ ꯇꯨꯀꯤ ꯊꯤꯕ ꯃꯇꯧꯁꯤꯗ ꯂꯇꯥ ꯃꯍꯥꯛ ꯁꯥꯎꯕꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯕు ꯃꯅꯦꯝ ꯑꯅꯥꯕꯤꯁꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯥꯟꯅꯕ ꯇꯟꯗꯅ ꯁꯥꯎꯅꯤꯡꯕ ꯄꯨꯝꯕ ꯐꯥꯊꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯃꯥ ꯉꯥꯁꯤꯅ ꯉꯥꯡꯉꯤꯁꯤꯗꯤꯅꯦ ꯅꯃꯧꯅ ꯏꯃꯥꯒꯤ ꯆꯥꯕ ꯌꯥꯅꯕꯅꯤ ꯍꯥꯏꯗꯅ ꯊꯨꯝ ꯇꯣꯠꯂꯒ ꯃꯩꯇꯥꯟ ꯑꯔꯥꯕ ꯉꯥꯡꯕꯗꯣ ꯑꯗꯨꯗ ꯎꯏ ꯂꯥꯎꯅ ꯌꯥꯏꯕꯒꯤ ꯑꯗꯨꯒ ꯍꯋꯥꯏꯁꯤꯁꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯅꯃꯧꯅ ꯁꯦꯡꯅ ꯃꯟꯈ꯭ꯔꯕꯅꯤ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯨꯕꯒ ꯅꯠꯇꯦ ꯏꯪꯈꯣꯜꯗꯒꯤ ꯏꯃꯥꯒꯤ ꯅꯈꯨꯠꯃꯛꯅ ꯊꯥꯔꯝꯕꯗꯨꯅꯤ ꯏꯃꯥ ꯀꯩꯁꯨ ꯁꯤꯔꯣꯏ ꯆꯥꯁꯤꯟꯁꯤꯁꯦ ꯍꯩ ꯅꯈꯨꯠ ꯊꯤꯗꯩꯕꯗꯨꯅꯒ ꯏꯜꯂꯛꯀꯅꯨ ꯑꯩ ꯏꯇꯣꯝꯇ ꯆꯥꯃꯣꯁꯇꯨ ꯇꯧꯔꯒꯅꯦ ꯆꯥꯖꯒꯦ ꯆꯥꯃꯣꯁꯇꯒ ꯇꯧꯔꯒ ꯆꯥꯒꯦꯔꯥ ꯀꯩꯗꯕꯨ ꯆꯥꯒꯦꯔꯥ ꯁꯤ ꯂꯣꯏꯅ ꯆꯥꯁꯤꯜꯂꯨ ꯈꯔ ꯀꯟꯈꯠꯅꯕ ꯇꯥꯟꯖꯥꯗꯨꯗ ꯂꯩꯅꯥꯁꯨ ꯆꯪꯂꯛꯇꯨꯅ ꯏꯅꯝꯃ ꯏꯃꯥꯅ ꯀꯩ ꯑꯃꯨꯛ ꯍꯥꯏꯅꯣ ꯏꯟꯁꯥꯡꯗ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯑꯃꯨꯛ ꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗ꯭ꯔꯁꯤꯐꯥꯎ ꯑꯗꯨꯝ ꯇꯧꯔꯤꯔꯕ ꯍꯥꯏ ꯊꯤꯖꯤꯟꯀꯥꯟ ꯂꯪꯀꯥ ꯍꯤꯡꯁꯥꯕꯤ ꯃꯥꯟꯕꯤꯌꯥ ꯑꯩ ꯆꯥꯛ ꯉꯥꯛꯇ ꯆꯥꯒꯦ ꯅꯁꯛ ꯁꯛꯇꯥꯗꯣ ꯎꯍꯜꯂꯛꯀꯅꯨ ꯆꯥꯛꯀ ꯂꯣꯏ ꯍꯟꯗꯣꯛꯀꯦ ꯇꯧꯏ ꯆꯠꯂꯣ ꯌꯦꯡꯅꯤꯡꯗꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯃꯤꯔꯦꯝꯗꯧꯅ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯔꯨꯔꯒ ꯁ꯭ꯋꯥꯏꯗ ꯆꯔꯣꯏ ꯁꯥꯗꯅ ꯆꯦ ꯇꯧꯔꯛꯀꯅꯨ ꯀꯣꯛꯁꯦ ꯉꯥꯏꯍꯥꯛꯇ ꯁꯥꯟꯇꯤ ꯂꯩꯒꯦ ꯍꯔꯦ ꯌꯥꯝ ꯏꯪ ꯇꯞꯄꯤꯒ ꯁꯥꯒꯠꯇꯅ ꯁꯥꯟꯇꯤꯒꯤ ꯋꯥꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗꯤ ꯀꯨꯏꯔꯦ ꯂꯩꯕ ꯏꯃꯥꯅ ꯈ꯭ꯋꯥꯡ ꯍꯦꯛ ꯇꯦꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯏꯃꯥꯒꯤ ꯁꯨꯄꯔꯅꯈꯥ ꯃꯥꯟꯕ ꯅꯁꯛꯇꯨꯒ ꯃꯤ ꯈꯨꯗꯤꯡꯒꯤ ꯇꯥꯟꯅ ꯈꯨ ꯀꯥꯝꯗꯅ ꯃꯤꯅ ꯇꯧꯕ ꯊꯕꯛꯇ ꯌꯦꯡꯁꯤꯟꯈꯤꯗꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯗꯒꯤ ꯁꯥꯟꯇꯤ ꯂꯥꯛꯈ꯭ꯔꯕꯅꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯅꯤꯅ ꯂꯩꯅꯥ ꯅꯪꯕꯨ ꯋꯥꯈꯜ ꯈꯤꯇꯪ ꯈꯜꯂꯨ ꯑꯩꯒꯤ ꯆꯤꯔꯥꯏꯁꯦ ꯃꯥꯏ ꯇꯥꯕꯗ ꯃꯄꯥ ꯈꯪꯗ꯭ꯔꯤꯗ ꯇꯧꯔꯕꯅꯤ ꯌꯨꯝꯗꯁꯨ ꯏꯃꯥꯅ ꯅꯨꯄꯤ ꯊꯤꯔꯣ ꯁꯤꯗ ꯈꯥꯡꯂꯛ ꯉꯝꯗ꯭ꯔꯦ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯆꯥꯛ ꯆꯥꯕ ꯐꯥꯎ ꯏꯀꯥꯏ ꯐꯥꯎꯔꯕꯅꯤꯀꯣ ꯆꯤꯔꯥꯏꯗꯣ ꯇꯥꯡꯉꯁꯨ ꯑꯩꯅ ꯑꯗꯨꯝ ꯂꯩꯕꯤꯗꯧ ꯂꯩꯔꯦ ꯆꯤꯔꯥꯏꯒꯤ ꯋꯥꯕꯨ ꯀꯩꯝ ꯈꯜꯂꯨꯅꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯆꯥꯎꯈꯠꯂꯕꯅꯤ ꯁꯝꯒ ꯊꯥꯕ ꯂꯣꯏꯅ ꯌꯥꯔꯕꯅꯤ ꯇꯥꯃꯅꯤꯒꯤꯁꯨ ꯁꯝ ꯀꯣꯛ ꯊꯥꯗꯣꯛꯂꯨꯔꯒ ꯂꯣꯏꯔꯦ ꯐꯥꯒꯤ ꯅꯠꯇꯦ ꯀꯣꯏꯅ ꯑꯩꯁꯦ ꯐꯥꯒꯤ ꯇꯥꯊꯣꯔꯛꯀꯅꯨ ꯃꯤ ꯅꯪꯒ ꯇꯤꯟꯅꯕ ꯅꯇꯥ ꯏꯆꯟ ꯍꯣꯏꯗꯤ ꯌꯦꯡꯉꯨ ꯁꯠ ꯍꯦꯛꯇ ꯆꯦꯟꯈꯤ ꯅꯨꯡꯁꯤꯅꯕꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯅꯨꯡꯁꯤꯅꯩ ꯑꯗꯨꯒ ꯂꯨꯍꯣꯡꯕꯅ ꯃꯣꯏꯅ ꯍꯥꯟꯈꯤꯗꯧꯔꯦ ꯃꯤꯒꯤꯗꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯈꯤꯗꯧꯔꯦꯕ ꯍꯣꯏ ꯌꯧꯖꯁꯅꯨ ꯍꯌꯦꯡ ꯃꯣꯏꯅ ꯃꯆꯥ ꯀꯣꯛ ꯄꯥꯠꯄ ꯑꯃꯃꯝꯒ ꯃꯅꯛꯑꯣ ꯃꯇꯤꯟꯑꯣ ꯑꯣꯔꯣꯔꯣ ꯇꯥꯕ ꯃꯈꯩ ꯈꯔ ꯂꯩꯔꯒꯅꯦ ꯑꯩꯈꯣꯏꯅ ꯑꯅꯧꯕꯤ ꯑꯣꯏꯅ ꯀꯦꯗꯅ ꯅꯩꯈꯥꯏꯔꯒ ꯂꯩꯕꯗꯣ ꯃꯣꯏꯅ ꯑꯃꯨꯛ ꯃꯇꯤꯟ ꯑꯣꯔꯣꯔꯣ ꯇꯥꯈꯩ ꯆꯥꯛꯅꯍꯟꯗꯣꯏꯅꯤ ꯏꯆꯟꯗꯨꯁꯨ ꯃꯌꯨꯝ ꯄꯥꯅꯤꯡꯕꯅ ꯌꯥꯗ꯭ꯔꯕꯅꯤ ꯑꯗꯨꯅꯅꯤ ꯍꯦꯛꯇ ꯆꯦꯟꯈ꯭ꯔꯤꯗꯣ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯃꯤꯒꯤꯗꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯈꯤꯗꯧꯔꯦ ꯋꯥ ꯂꯣꯏꯔꯦ ꯌꯥꯔꯦ ꯅꯪꯁꯨ ꯃꯇꯝ ꯈꯤꯇꯪ ꯉꯥꯏꯕ ꯉꯝꯗꯕ ꯌꯥꯝ ꯃꯥꯜꯂꯦ ꯅꯇꯨ ꯊꯤꯅꯤꯡꯕꯅ ꯈ꯭ꯔꯣ ꯈꯣꯠꯂꯕ ꯀꯩꯅꯣ ꯑꯩꯗ ꯆꯪꯖꯍꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯣꯛꯄ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯪꯈꯤꯔꯝꯃꯤ ꯅꯨꯄꯥꯗꯨꯁꯨ ꯂꯥꯎꯍꯧꯋꯤ ꯑꯁꯨꯝꯅ ꯆꯪꯈ꯭ꯔꯤꯕꯤ ꯃꯥꯕꯨ ꯌꯦꯡ ꯍꯣꯏ ꯁꯥꯎꯖꯤꯟꯅꯕꯅ ꯀꯥꯟꯅꯔꯣꯏꯀꯣ ꯑꯔꯤꯕꯤ ꯅꯒꯨꯜ ꯈꯪꯉꯤ ꯅꯪꯁꯨ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯨꯍꯣꯡꯅꯤꯡꯉꯝꯗꯣꯏꯅꯤ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯖꯧ ꯑꯩꯗꯤ ꯑꯩꯒꯤ ꯆꯤꯔꯥꯏꯒꯤ ꯃꯃꯜ ꯃꯥꯡꯕꯗꯤ ꯌꯥꯔꯣꯏꯀꯣ ꯁꯣꯝꯗꯁꯨ ꯆꯠꯅ ꯂꯥꯎꯔꯤꯗꯨ ꯇꯥꯕꯅ ꯃꯇꯣꯝ ꯇꯥꯏꯖꯩ
ꯃꯁꯤꯒꯤ ꯑꯔꯤꯕꯁꯤꯁꯨ ꯆꯤꯔꯥꯏ ꯇꯥꯡꯈꯠꯂꯛꯏ ꯃꯇꯤꯛ ꯅꯨꯄꯤ ꯊꯤꯅꯤꯡꯕꯅ ꯃꯀꯣꯛꯁꯦ ꯆꯥꯛꯄ ꯍꯦꯟꯖꯤꯜꯂꯕ ꯀꯩꯅꯣ ꯑꯩꯅ ꯈꯟꯕ ꯑꯁꯦꯡꯕ ꯉꯥꯛꯇ ꯍꯥꯏꯔꯛꯇꯅ ꯃꯤꯅꯒ ꯇꯥꯔꯒ ꯏꯀꯥꯏꯖꯕꯅ ꯍꯣꯏꯗ ꯃꯊꯪ ꯎꯅꯕꯗꯗꯤ ꯀꯣꯛ ꯆꯦꯟꯊꯣꯛꯈ꯭ꯔꯒꯦ ꯑꯩꯁꯨ ꯀꯩꯗꯧꯔꯨꯅꯤꯒꯦ ꯂꯨꯍꯣꯡꯊꯣꯛꯂꯒ ꯀꯦꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯀꯦ ꯌꯨꯝꯗ ꯏꯃꯥꯒ ꯂꯥꯎꯅ ꯈꯠꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯕꯣꯀꯨꯜꯅ ꯃꯃꯥ ꯅꯪꯕꯨ ꯅꯁꯥꯗꯣ ꯈꯔ ꯌꯥꯡꯕ꯭ꯔꯣ ꯑꯃꯥꯏꯕꯅ ꯄꯤꯔꯝꯕ ꯍꯤꯗꯥꯛꯇꯨ ꯉꯁꯤꯒ ꯇꯩꯔꯕꯗꯤ ꯂꯣꯏꯔꯅꯤ ꯍꯣꯔꯦꯟ ꯅꯆꯥ ꯅꯨꯄꯥ ꯍꯜꯂꯛꯂꯒ ꯑꯃꯨꯛ ꯂꯧꯍꯜꯂꯨꯗ ꯌꯥꯔꯔꯣꯏ ꯈꯔꯗꯤ ꯌꯥꯡꯉꯤ ꯃꯄꯥ ꯑꯁ ꯀꯔꯤ ꯗꯁꯥꯅꯣ ꯈꯪꯗ꯭ꯔꯦ ꯊꯥ ꯍꯦꯜꯂ ꯐꯥꯎ ꯀꯟꯈꯠꯄ ꯉꯝꯗ꯭ꯔꯤꯕꯁꯦ ꯑꯌꯣ ꯌꯣꯟꯕꯒ ꯌꯥꯕ ꯅꯠꯇꯦ ꯏꯁꯥꯁꯤꯁꯨ ꯏꯔꯨꯖꯗꯕꯒꯤꯅꯦ ꯅꯝꯊꯤꯕꯅ ꯑꯩ ꯑꯣꯗꯧꯔꯦ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯣꯈꯥꯛꯇꯤ ꯅꯝꯊꯤꯔꯦ ꯃꯃꯥ ꯍꯤꯗꯥꯛꯀꯤ ꯃꯅꯝꯅꯦ ꯅꯪꯒꯤ ꯅꯁꯥꯒꯤ ꯂꯨꯖꯗꯕꯒꯤ ꯁꯤꯅꯝ ꯅꯝꯕꯅꯦ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯅꯪꯅ ꯑꯃꯨꯛ ꯌꯧ ꯇꯧꯔꯛꯀꯗ꯭ꯔꯥ ꯀꯤꯖꯗꯅ ꯍꯥꯏꯗꯕꯅꯤ ꯀꯣꯟꯁꯤꯟꯅꯕ ꯇꯟꯕꯒꯤ ꯑꯗꯣ ꯑꯩ ꯅꯪ ꯅꯅꯥꯛꯇ ꯐꯃꯨꯡ ꯊꯪꯅꯅ ꯇꯨꯝꯕꯒ ꯇꯜꯂꯕꯅꯤ ꯀꯔꯥꯏꯗꯅꯣ ꯌꯨꯝꯌꯥꯏ ꯀꯥꯗꯔ ꯀꯔꯤꯅꯣ ꯇꯣꯉꯥꯟꯅ ꯍꯣꯡꯗꯣꯛꯂꯒ ꯇꯨꯝꯃꯁꯤꯔ ꯈꯜꯂꯝꯂꯤꯕꯅꯤ ꯏꯁ ꯑꯩꯈꯣꯏ ꯃꯄꯥꯅ ꯀꯌꯥꯝ ꯅꯥꯜꯂꯗꯅ ꯅꯪ ꯅꯠꯇ꯭ꯔꯣ ꯅꯍꯥꯟꯋꯥꯏ ꯅꯌꯨ ꯊꯛꯎꯔꯒ ꯂꯥꯛꯄꯗ ꯊꯣꯡꯒꯥꯟꯒꯤ ꯂꯝꯕꯤ ꯃꯄꯥꯜꯗ ꯁꯥꯕ ꯈꯣꯡꯒꯥꯝ ꯁꯪꯗ ꯇꯥꯁꯤꯜꯂꯦꯗꯅ ꯊꯤꯅ ꯋꯥ ꯅꯝꯈꯩ ꯂꯥꯛꯄꯗ ꯑꯩꯅ ꯇꯨꯔꯦꯜꯗ ꯄꯨꯊꯔꯒ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯍꯩꯗꯅ ꯁꯨꯗꯥ ꯁꯥꯄꯣꯟ ꯅꯣꯏꯗꯅ ꯂꯨꯖꯈ꯭ꯔꯤꯕꯗꯣ ꯑꯗꯨꯒ ꯍꯧꯖꯤꯛꯇꯗ ꯑꯩꯕꯨ ꯅꯝꯊꯤ ꯀꯥꯏꯅꯒ ꯍꯥꯏꯁꯦ ꯁꯥꯔꯤ ꯑꯗꯨꯗꯤ ꯌꯨ ꯉꯥꯎꯕꯒꯤ ꯒ꯭ꯌꯥꯟ ꯇꯥꯗꯗꯅ ꯇꯧꯕꯅꯤ ꯑꯗꯨꯁꯨ ꯅꯪꯅ ꯆꯤꯟꯗꯅꯤ ꯌꯥꯎꯈꯤꯕ ꯑꯩ ꯏꯁꯥ ꯄꯥꯏꯔꯒ ꯁꯨꯗꯥ ꯁꯥꯄꯣꯟꯗꯣ ꯅꯣꯏꯈꯤꯕꯗꯤ ꯅꯠꯇꯦꯗꯅ ꯑꯗꯨꯒ ꯑꯩꯕꯨ ꯍꯪꯒꯣꯏ ꯇꯨꯒꯠꯆꯩ ꯊꯤꯅꯝ ꯅꯝꯃꯤ ꯍꯥꯏꯗꯅ ꯊꯥ ꯑꯃ ꯅꯠꯇ꯭ꯔꯣ ꯀꯥꯗ ꯆꯪꯍꯟꯈꯤꯗꯕꯗꯣ ꯆꯥꯛꯀꯁꯦ ꯁꯪꯒꯣꯏꯗ ꯄꯤꯖꯈꯤꯕꯗꯣ ꯈꯜꯂꯨꯔꯕꯗꯤ ꯑꯩꯁꯦ ꯅꯪꯒꯤ ꯁꯦꯕꯥꯒ ꯇꯧꯅꯤꯡꯂꯛꯇ꯭ꯔꯦꯗ ꯅꯆꯥ ꯅꯃꯧꯁꯤꯡꯁꯨ ꯅꯪꯅ ꯑꯃꯨꯛ ꯇꯣꯏꯕ ꯑꯗꯨꯒ ꯆꯥꯅꯤꯡꯉꯤꯒ ꯆꯥꯅꯤꯡꯗꯦꯒ ꯃꯆꯨ ꯇꯥꯏꯒ ꯇꯥꯗꯦꯒ ꯃꯟꯕ ꯁꯦꯡꯉꯝꯅꯤꯒ ꯁꯦꯡꯉꯝꯃꯣꯏꯒ ꯉꯥꯡꯕꯒ ꯁꯛꯄꯒ ꯅꯥꯔꯁꯨ ꯅꯤꯌꯣꯝ ꯆꯨꯝꯅ ꯅꯥꯗꯤꯌꯦ ꯅꯪꯁꯦ ꯑꯣ ꯑꯗꯨꯗꯤ ꯃꯣꯏꯒꯤ ꯐꯅꯕ ꯍꯥꯏꯕꯤꯕꯅꯤ ꯁꯦꯡꯉꯝꯃꯣꯏꯕꯨ ꯁꯦꯡꯉꯝꯃꯣꯏ ꯍꯥꯏꯕꯅꯤ ꯃꯣꯏꯅ ꯇꯧꯔꯝꯗꯣꯏꯗꯣ ꯑꯩꯅ ꯈꯪꯕ ꯁꯝꯁꯥ ꯉꯥꯛꯇꯅꯤ ꯃꯣꯏꯗꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯩꯅꯒ ꯅꯥꯔꯒ ꯂꯩꯕꯁꯦ ꯆꯔꯝ ꯊꯛꯂꯝꯒ ꯈꯪꯕ ꯅꯠꯇꯦ ꯑꯩ ꯃꯁꯤꯗꯅꯦ ꯅꯣꯏ ꯃꯌꯥꯝꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯍꯔꯥꯎꯅꯔꯤꯅꯤ ꯑꯗꯨꯅꯔ ꯅꯃꯧꯅ ꯄꯨꯁꯤꯜꯂꯛꯄ ꯆꯥꯛ ꯄꯨꯈꯝꯗꯣ ꯃꯔꯨꯝꯐꯥꯎ ꯂꯦꯝꯗꯅ ꯂꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯆꯥꯈ꯭ꯔꯤꯕꯗꯣ ꯑꯗꯨꯕꯨꯗꯤ ꯆꯥꯕꯒꯤ ꯃꯔꯤꯗ ꯅꯥꯕ ꯅꯠꯇꯕꯅꯤꯅ ꯌꯣꯠꯁꯤꯟꯕꯗ ꯑꯄꯟꯕ ꯂꯩꯇꯦ ꯅꯠꯇ꯭ꯔꯣ ꯃꯈꯣꯏ ꯃꯄꯥꯒꯤꯁꯤꯕꯨ ꯃꯤ ꯈꯠꯅꯕ ꯂꯥꯛꯄꯤꯔꯤꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯎꯁꯤꯠꯄꯤꯗ꯭ꯔꯤꯕ꯭ꯔꯣ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯀꯅꯥꯒꯤ ꯅꯨꯄꯤ ꯎꯅꯔꯨꯒꯦꯒꯦ ꯅꯨꯄꯤ ꯂꯣꯟꯕ ꯃꯌꯥꯝ ꯁꯪꯒ ꯇꯧꯔꯤꯗꯥꯏ ꯆꯠꯄꯤꯈ꯭ꯔꯣ ꯅꯁꯛꯇꯣ ꯍꯨ ꯇꯔꯦꯠꯃꯨꯛ ꯈꯥꯔꯦ ꯇꯥꯟꯖꯥꯗꯨꯗ ꯂꯇꯥ ꯃꯅꯦꯝꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯏꯃꯥ ꯅꯃꯧꯅ ꯏꯁꯤꯡꯒ ꯂꯣꯏꯅ ꯁꯥꯍꯟꯕ ꯂꯣꯏꯔꯝꯂꯕꯅꯤ ꯏꯔꯨꯝꯗ ꯂꯨꯊꯣꯛꯁꯤ ꯀꯨꯏꯔꯦ ꯂꯨꯖꯗꯕ ꯅꯁꯥꯗꯨꯁꯨ ꯅꯞꯄꯗ ꯂꯣꯏꯔꯦ ꯀꯣꯛꯀꯁꯦ ꯑꯝꯇ ꯂꯨꯖꯊꯣꯛꯁꯤ ꯉꯁꯤꯗꯤ ꯑꯩꯅ ꯂꯩꯅꯥꯗ ꯆꯦꯡꯍꯤꯒꯗꯣ ꯍꯩꯗꯣꯛꯑꯝꯃꯨ ꯏꯁꯤꯡꯒ ꯊꯥꯡꯗꯣꯛꯑꯝꯃꯣꯅ ꯍꯥꯏꯔꯝꯃꯕꯅꯤ ꯅꯃꯧ ꯇꯞꯅ ꯁꯝꯒꯦ ꯏꯔꯨ ꯂꯨꯊꯣꯛꯅꯕ ꯑꯝꯇ ꯇꯧꯁꯤꯁꯦ ꯑꯩꯕꯣ 이루부디 루버야바 아다 이 ꯍꯧꯒꯠꯄ ꯉꯝꯃꯣꯏꯗ ꯌꯥꯅꯤ ꯅꯃꯧ ꯁꯝꯒꯤꯁꯦ ꯆꯠꯄꯁꯨ ꯈꯒ ꯉꯝꯃꯁꯤꯕꯨ ꯂꯥꯛꯑꯣ ꯀꯗꯥꯏꯅꯣ ꯇꯞꯅ ꯇꯧꯁꯤꯁꯦ ꯑꯁꯨꯝꯅ ꯃꯅꯦꯝꯕꯨ ꯃꯄꯥꯜꯗ ꯄꯨꯊꯣꯛꯇꯨꯅ ꯂꯩꯅꯥꯒ ꯇꯧꯔꯒ ꯏꯔꯨ ꯃꯥꯏꯊꯕꯤꯔꯦ ꯍꯣꯏ ꯃꯥ ꯏꯪꯉꯤꯅꯤ ꯍꯩ ꯃꯥꯕꯗ ꯃꯥꯁꯥ ꯇꯞꯅ ꯇꯧꯅꯤ ꯅꯣꯏꯕꯣ ꯑꯩꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯃꯤꯠꯀ ꯂꯣꯏ ꯊꯨꯞꯄꯤ ꯍꯣꯏ ꯃꯥ ꯅꯨꯡꯁꯤꯕꯤꯌꯦ ꯅꯆꯥ ꯁꯤꯔꯦ ꯁꯤꯔꯦ ꯂꯩꯅꯥꯅ ꯇꯥꯅꯤꯡꯗꯦꯀꯣ ꯏꯃꯥ 이루자바시다 우뚝나 토음바시 망아이 이싱아 사바스나 떠오리세 까다이리 잉마노 너희들 톡잡으니나 강지바 나 사다 사이나 파우다바기 강지바 야래 이루가 루자비라노 로신비로 아이들 로신비로 이루자바가 아숨나 마마마사 라우나다나 레이나 아마디 라다나 멤사부 시트나나 루자비리 마삼두수 싱히 루자 톡비두나 마피에 파바 셋비두나 마판다 ꯆꯧꯀ꯭ꯔꯤ ꯊꯥꯗꯨꯅ ꯍꯤꯞꯄꯣꯏ ꯐꯝꯕꯣꯏ ꯇꯧꯗꯨꯅ ꯅꯨꯡꯁꯥ ꯌꯥꯏꯍꯜꯂꯝꯃꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯃꯦꯝꯆꯥ ꯃꯍꯥꯛ ꯍꯟꯗꯛ ꯅꯥꯔꯨꯕꯗꯒꯤ ꯃꯃꯧꯅ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯃꯥꯅ ꯉꯥꯡꯕ ꯁꯛꯄꯗ ꯑꯣꯟꯈꯠꯇꯅ ꯈꯨꯝꯂꯛꯇꯕꯁꯤꯗꯒꯤ ꯃꯃꯧꯒꯤ ꯃꯒꯨꯜ ꯇꯞꯅ ꯈꯪꯂꯛꯄꯒꯨꯝ ꯇꯧꯔꯤ ꯑꯃꯗꯤ ꯃꯥꯅ ꯏꯃꯨꯡꯁꯤꯗ ꯃꯤꯑꯣꯏ ꯈꯨꯗꯤꯡꯒꯤ ꯃꯤꯅ ꯇꯧꯕ ꯈꯨꯗꯤꯡ ꯁꯤꯡꯊꯥꯅꯗꯕ ꯃꯥꯅ ꯇꯧꯕ ꯈꯨꯗꯤꯡ ꯆꯨꯝꯃꯤ ꯐꯩ ꯈꯟꯕꯁꯤ ꯃꯇꯣꯝꯇ ꯇꯞꯅ ꯈꯟꯊꯖꯔꯛꯇꯨꯅ ꯋꯥꯈꯜ ꯐꯅꯌꯥꯝꯗꯤ ꯇꯥꯔꯛꯂꯕꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯇꯥꯅ ꯏꯃꯥ ꯉꯁꯤꯗꯤ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯁꯤꯒꯦ
Imana chaningbam hayu namau thongzage nahan kaisu ima masa ngamdabanina charam thaklam amta khangdrabani asidi namau hauna thongge imagi chaningbam hayu imadi kaisu thoinabu chaningdeda araiba ma hekta imauna thongzalo adu hekta sarage haima kai numinu ngasi sibo ekhoi ma saura durbasagi masan manbisya nasidi othokna mirol takraiba inama nga sasi ekhoi ta sau nga lerusi ai mirol thungdabiya ai sibu nang dongna mirol thungdabi sono phuno malurabro mi bu sum isauda tawraga lei haibro nangna nathibo nga saninglaga saningi hayu aingonda mu nama thongdrasu lainana ho mirol thungdabi taibangpan seba nabi mina tawba singthana dabi imana pokpana sani aisu aduna imagi mirol amadinya adum lawba taba kai thuksein yare taning dabna na kongsia singja yeire I tare nana madawna tawzawnya magi magul siki naw yawde nupi ni hairaga nupi kwak oini hek tawradana nang amana na yum palasu sanaroi he adumaina sum tawrabadi singai bak saraga halakani aduga nang halae kainaga yum sida nangi leifam kati leite nasana khangjaw is kai numino naru phagalakpadagi namogase thagatkibasina ta haiba ngamjadre hanadi u yade ngangdogi mayasya thangatam leiriba hausikna aphabi sadana thagagliba aisya yumsidaga noidang leuni khanbada nangi mirol mataduga mina tawba singthana daba na ongdudane hayeng inamana sak hapitadana chara helaga kangsi siramgadrana yunga panba ngamdana leirambani khangni hayeng diekta senthokigeba hoi hoi isa sunahandagi na yum paningbana odo wana khangam khrajat oi senthokro khumu suthoi ipana awong awon besau na happy dawri podita ima khangi kaino khoi pabasima nangni ngasai migi wari sa lummaga tarami wa oira oine namana mirol lolakpasi harau bandana tumina phaklang sida napsilleraga taram adudai sana nayum paning leirambatuda ipana ayaba pibanita mapuroibagi matautuda mapuroibadu onsin memsana sakta asiga mi onba loihowdaba yong hek maladana tawza sarise pakcha tabana yenging tabana masanupi da mon silaga nangsu nayum yam paningadinya pantro ini mauda nungai na waisang na ingna sikna leizahurage asumna mina tawba thabakta singthana dabi mana tawba na mahele khanjabi thabak ama tawbada kara hena masananjabi memsado amuki khunada mana tawriba pumbaga ka henmalabasu afabu oiramje khanglaktuna ahal oiraklab matamsida linna makul sangnamdaide sumna I haibagum mamaida mani mamau amadi masa singa imungdu ingna leikhiramni